everyone, welcome back to my channel. Ngasigi video sidi akoi winter siga mari lainana akoi gi sam says da yamna kienba lupo thangakpa itchy scalp oiba adegi samkhong da shunata ba da yamna kangaga dry weraga samse nungai tabam laidana ko adugumba adegi samzu anoba hogatna ba samzu khara sangana ba sigi mayam se mari lainana ngasigi video sidi sam khaktang da dedicate oiraga tawrasi Ozig high ribasigi problem mayam se adum winter lakpa matam se sta mi khuding ge adum loina thengna bani ko aduduna sam se da khoi gi lupo thangjan ba adegi samkhong se motsan ba dumaina khoi gi shampoo to boloraga su next day da adum sam se scalp se hakka charak pa kai do ba dumaina yamna dry itchy adumaina oirapa asi leiraga di masana khoi gi infection se leibagi ko mathangi adum kanu se sta akoina mu wash de se chatna ba haina shampoo akanba muk sizinagani anti dandruff ki shampoo singse yamna harsh oi bane ba ko akoi gi samda su oi scalp da su oi aduna infection gum ba kaina hakasabagi kholu ba kai doru ba lai singse sigi singsidagi hauraga kholu ba dagi infection se yamna tholakpa hen gani ba ko aduna kai doge haibada akoi nga sai gi harsh oi ba shampoo se muk sizinaraga na di aduna amuk hena chathat pa hena helaga chemical ngakta ne ba en kaino singse akoi gi anti dandruff ke shampoo singse aduga natural product sing nen haibani loina ma chemical hapa ingakta ne masai gi magi kuina thamba yaba gi sigumba aduga sigumba gi process hena tawba pot singse khara khara hanthabai wani natural gi product sing se su loina ma chemical loina ma yawi aduna akoi gi ngasai gi samgi sigi lairive infection thopa sing sidadi hen harsh oiba shampoo sizna ba koina ngasai gi lupo gumba thangjala e khole en haiba se chatna na ba dum sizna ga doini aduna hena akoi gi next wash khuding gi na sam se hena shokhan ba hen ba sam kien ba hen ba aduga sam mapan gi adi land sidai sta hena sam tek pa kang ba hen ba sigumba myam se thokala ka ni ba ka aduna sigi akoina ngak thopa se kai to ngak thoka da gi haibada samkhong mot laga lairiba adagi samde lupo thangjalaga adagi scalp se sumaina mong ta dana soksal laga lairingai matam se di akoina oiling toksan bai ba se hena phatte ba ko ngasai gi soksal laga lairiba pot tu gi mochal laga lairiba sigi mathak se sta oiling toksalaga di hena aduna su phabo oiroi adugi oil me am da thoan gi na ba akoina shampoo do ma tam se sta shampoo hena changni shampoo hen changba means akoi gi sam de hena sokhan be hen ni ko aduna kari tor kan da khara phan be ya ba ge adai su ma me am sa gi ngak thok pa ya ba ge hai ba se akoina tawri ba dum shampoo do wa thau do ba aduga sugum gi process me am se di loina taw doi ni se sta akoi gi carrier oil oina seasonary se si gi essential oil da tea tree oil se seasonary ba ko any tea tree oil sizna ba yai akoi gi market da thama ma phangi da go hojik se aduna Amazon da gi laigira Nykaa da gi laigira adagi akoi gi available oi ba na ka store da gi laigira adum lai bi aina sizna ba tea tree oil si sigi rain naturals sigi tea tree oil ni sigi si da gi PR packets da phangi ba pot ne ba ko aduna aina ingon da lai ba gi sigi si sizna gi bani Tea tree oils na kai gisina ino habida ma se anti fungal anti inflammatory adi antiseptic sugum se properties se ya obasna koina seasona ine duga ma se samgi khaktangi koina seasona banatana mai gi su adagi body gi su sugum gi care to matam da seasona baloine ai ko tea tree oil se carrier oil oina seasona ga doini haibadi akoina some says that I need but how coconut oil or BI adagi olive oil or BI almond oil castor oil natragana akoi ready made adum taiba yara but how ama to idanako adugumba oil or BI adu taiba matam says da sigi drops se akoina noma gi taiga do gi chang du khota khara haigraga ne drop to manga taru khara hapaga mix tore na duga scalp sidai da changhan ba massage to aduga akoina overnight toram basidi yamna phai hayeng shampoo to bada ko natabada akoina overnight to hodrenga se shampoo to ninge adubu ai si se ketang tea tree oil to ba ma darkar oi ba oiraga di pungmu ki mamang se sta akoina taiga dori ba thau se si drop manga taruk se sigi se happy raga mix tawraga taiba aduga pungmuk lairaga shampoo tawrani shampoo tawbagi process ta aina tea tree oil se karam da kamaina happy haiba myam du su ai yengalake aina seasona ba matam gai da low ki ba kaino sing the footage sing to ko aduduna
ꯑꯩꯒꯤ ꯍꯧꯖꯤꯛꯀꯤ ꯁꯦꯝꯄꯨ ꯇꯧꯕꯒꯤ ꯄ꯭ꯔꯣꯁꯦꯁꯁꯤ ꯈꯛꯇꯪ ꯅꯠꯇꯕ ꯑꯩ ꯇꯣꯉꯥꯟꯕ ꯍꯥꯏꯗꯤ ꯗꯔꯀꯥꯔ ꯌꯥꯝꯅ ꯑꯣꯏꯕ ꯇꯤꯞꯁ ꯈꯔꯁꯨ ꯑꯩ ꯃꯔꯛꯇꯨꯗ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣꯒꯤ ꯃꯇꯥꯡ ꯆꯥꯅ ꯑꯩ ꯑꯗꯨꯝ ꯍꯥꯞꯄꯛꯀꯦꯕꯀꯣ ꯚꯤꯗꯤꯑꯣꯕꯨꯗꯤ ꯄꯪꯁꯥꯡꯕꯨꯗꯤ ꯁꯥꯡꯉꯣꯏ ꯁꯤ ꯃꯇꯦꯛ ꯑꯃꯈꯛꯇꯪꯅꯦ ꯑꯗꯨꯏꯁꯨ ꯃꯌꯥꯝ ꯈꯪꯃꯤꯟꯅꯕ ꯀꯥꯟꯅꯕ ꯑꯗꯨꯒꯤꯗꯃꯛꯇ ꯍꯥꯞꯆꯔꯛꯄꯅꯦ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯇꯤ ꯇ꯭ꯔꯤ ꯑꯣꯏꯜꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯀꯩꯅꯣꯒꯤ ꯁꯝꯒꯤ ꯀꯩꯒꯤ ꯇꯧꯕꯒꯤꯗꯤ ꯉꯁꯤꯒꯤꯗꯤ ꯁꯝꯒꯤ ꯈꯛꯇꯪ ꯗꯦꯗꯤꯀꯦꯠ ꯑꯣꯏꯔꯕ ꯚꯤꯗꯤꯑꯣꯅꯤꯅꯅꯦ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯑꯩ ꯁꯤꯖꯤꯟꯅꯕꯗꯨꯗ ꯍꯥꯏꯖꯔꯛꯀꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯈꯨꯠ ꯁꯥꯒꯤ ꯅꯥꯀꯟꯒꯤ ꯁ꯭ꯀꯤꯟꯒꯤ ꯅꯥꯀꯟꯗ ꯑꯩꯈꯣꯏꯒꯤ ꯏꯟꯐꯦꯛꯁꯟ ꯊꯣꯛꯄ ꯑꯣꯏꯔꯣ ꯈꯨꯖꯤꯟ ꯈꯨꯌꯥꯒꯤꯗ ꯑꯗꯨꯃꯥꯏꯅ ꯈꯤꯇꯪ ꯀ꯭ꯂꯤꯟ ꯑꯣꯏꯅ ꯊꯝꯅꯅꯕ ꯑꯗꯨꯒꯨꯝꯕ ꯇꯧꯕ ꯃꯇꯝꯁꯤꯗꯗꯤ ꯑꯩꯈꯣই ꯁꯤꯖꯤꯟꯅꯒꯗꯧꯔꯤꯕ ꯃꯣꯏꯁꯆꯔꯥꯏꯖꯔ ꯇꯩꯕ ꯌꯥꯏ ꯑꯗꯒꯤ ꯂꯣꯁꯟ ꯇꯩꯕ ꯌꯥꯏ ꯑꯗꯨꯒ ꯈꯣꯡꯒꯤ ꯀꯔꯤꯒꯤ ꯑꯗꯨꯒꯨꯝꯕ ꯇꯣꯉꯥꯟꯕ ꯀ꯭ꯔꯤꯝ ꯇꯩꯕ ꯌꯥꯏ ꯑꯗꯨ ꯃꯇꯝꯁꯤꯗ ꯇꯩꯔꯝꯗꯥꯏꯗ ꯈꯨꯠꯇ ꯍꯥꯞꯄꯕ ꯃꯇꯝꯗꯨꯗꯅꯦ ꯁꯤꯒꯤ ꯗ꯭ꯔꯣꯞꯁꯦ ꯑꯗꯨꯝ ꯍꯥꯡꯉꯒ ꯗ꯭ꯔꯣꯞ ꯑꯣꯏꯅ ꯍꯩꯊꯕ ꯌꯥꯔꯕ ꯑꯣꯏꯕꯅꯦꯀꯣ ꯑꯗꯨꯒ ꯁꯤꯒꯤꯁꯦ ꯂꯧꯊꯣꯛꯈ꯭ꯔꯒꯅ ꯑꯩꯈꯣꯏ ꯗ꯭ꯔꯣꯄꯔ ꯌꯥꯎꯔꯛꯑꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯗ꯭ꯔꯣꯄꯔꯗꯨꯅ ꯍꯥꯞꯄ ꯑꯗꯣ ꯑꯩ ꯁꯤꯒꯤꯁꯤꯅ ꯑꯗꯨꯝ ꯍꯩꯊꯕ ꯅꯨꯡꯉꯥꯏ ꯍꯥꯏꯅ ꯁꯤꯃꯥꯏꯅ ꯑꯗꯨꯝ ꯁꯤꯖꯤꯟꯅꯩ ꯑꯩ ꯗ꯭ꯔꯣꯄꯔꯗꯨ ꯀꯌꯥ ꯁꯤꯖꯤꯟꯅꯗꯦꯕꯀꯣ ꯗ꯭ꯔꯣꯞ ꯑꯣꯏꯅ ꯑꯗꯨꯝ ꯇꯥꯔꯛꯄꯅꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯃꯣꯏꯁꯆꯔꯥꯏꯖꯔꯗꯩꯗ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯣꯞ 3-4 ꯑꯗꯨꯃꯥꯏꯅ ꯍꯥꯞꯈ꯭ꯔꯀꯥꯟꯗꯨꯗ ꯈꯨꯠꯁꯥꯗ ꯇꯩꯔꯝꯕ ꯌꯥꯏ ꯑꯗꯨꯒ ꯗꯔꯀꯥꯔ ꯌꯥꯝꯅ ꯑꯣꯏꯇꯥꯔꯗꯤ ꯂꯣꯁꯟꯗ ꯀꯔꯤꯗ ꯑꯗꯨꯝ ꯍꯥꯞꯄꯒ ꯇꯩꯕ ꯌꯥꯏ ꯑꯗꯒꯤ ꯃꯥꯒꯤ ꯑꯦꯛꯅꯦ ꯂꯩꯕ ꯑꯗꯒꯤ ꯄꯤꯝꯄꯜꯁ ꯑꯣꯏꯅ ꯂꯩꯕ ꯁꯤꯒꯨꯝꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯕ ꯂꯥꯏꯠ ꯑꯣꯏꯕ ꯃꯣꯏꯁꯆꯔꯥꯏꯖꯔ ꯂꯩꯗꯅꯀꯣ ꯑꯗꯨꯗ ꯑꯗꯨꯝ ꯗ꯭ꯔꯣꯞ 2-3 ꯍꯥꯞꯄꯀꯥꯟꯗꯨꯗ ꯑꯗꯨꯝ ꯇꯩꯔꯝꯕ ꯌꯥꯏ ꯅꯨꯃꯤꯗꯥꯡ ꯇꯩꯔꯝꯕꯁꯨ ꯌꯥꯝꯅ ꯐꯩ ꯑꯌꯨꯛꯇ ꯇꯩꯕꯁꯨ ꯌꯥꯝꯅ ꯐꯩꯀꯣ ꯑꯗꯨꯒ ꯑꯩꯅ ꯁꯨꯃꯥꯏꯅ ꯄ꯭ꯔꯣꯗꯛꯀ ꯎꯠꯄ ꯈꯣꯠꯄ ꯇꯧꯕꯁꯦ ꯁ꯭ꯄꯣꯟꯁꯔ ꯚꯤꯗꯤꯑꯣ ꯃꯥꯜꯂꯝꯒꯅꯤ ꯁ꯭ꯄꯣꯟꯁꯔ ꯚꯤꯗꯤꯑꯣ ꯅꯠꯇꯦꯀꯣ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯍꯥꯏꯕꯗꯤ ꯑꯩꯅ ꯁꯤꯖꯤꯟꯅꯕ ꯑꯩꯒꯤ ꯔꯨꯇꯤꯟ ꯀꯥꯟꯅꯔꯛꯄ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯒꯤꯅ ꯃꯌꯥꯝꯁꯤꯁꯨ ꯈꯪꯃꯤꯟꯅꯅꯕ ꯍꯥꯏꯅ ꯍꯥꯞꯄ ꯚꯤꯗꯤꯑꯣ ꯈꯛꯇꯪꯅꯦ ꯑꯗꯨꯅ ꯁꯦꯝꯄꯨꯗ ꯀꯩꯗ ꯀꯃꯥꯏꯅ ꯁꯤꯖꯤꯟꯅꯩ ꯔꯤꯟꯁ ꯇꯧꯕꯗꯅ ꯀꯃꯥꯏꯅ ꯁꯤꯖꯤꯟꯅꯩ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯨꯁꯨ ꯌꯦꯡꯃꯤꯟꯅꯔꯁꯤ ꯇꯤ ꯇ꯭ꯔꯤ ꯑꯣꯏꯜꯗꯣ ꯁꯤꯗ ꯂꯩꯔꯦ ꯑꯦꯅꯤ ꯁꯤꯖꯤꯟꯅꯕ ꯌꯥꯏꯀꯣ ꯗ꯭ꯔꯣꯄꯔꯗꯁꯨ ꯂꯩꯔꯦ ꯑꯩꯅ ꯁꯤꯖꯤꯟꯅꯒꯗꯧꯔꯤꯕ ꯁꯦꯝꯄꯨꯁꯤꯅ ꯗ ꯕꯣꯗꯤ ꯁꯣꯞ ꯁꯤꯒꯤ ꯖꯤꯟꯖꯔꯒꯤ ꯑꯦꯟꯇꯤ ꯗꯦꯟꯗ꯭ꯔꯐꯅꯤ ꯑꯗꯨꯒ ꯑꯦꯅꯤ ꯁꯦꯝꯄꯨꯁꯤꯗ ꯎꯠꯂꯤꯕ ꯃꯈꯜꯁꯤꯡꯗꯣ ꯑꯗꯨꯗꯒꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯑꯩꯒꯤ ꯁꯤꯖꯤꯟꯅꯒꯗꯧꯕ ꯆꯥꯡꯁꯦ ꯍꯥꯞꯄꯦ ꯑꯗꯨꯒ ꯁꯤꯁꯤꯗ ꯗ꯭ꯔꯣꯞ 9-9ꯁꯦ ꯊꯥꯗꯔꯦꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯤꯛꯁ ꯇꯧꯔ ꯃꯇꯨꯡꯗꯨꯗ ꯏꯁꯤꯡꯁꯦ ꯈꯤꯇꯪ ꯍꯥꯞꯄꯒ ꯑꯃꯨꯛ ꯗꯥꯏꯂꯨꯠ ꯇꯧꯔꯀꯥꯟꯗꯨꯗ ꯁꯦꯝꯄꯨꯁꯦ ꯇꯧꯒꯗꯧꯕ ꯑꯗꯨꯃꯥꯏꯅ ꯁꯦꯝꯃꯒ ꯁꯦꯝꯄꯨ ꯇꯧꯔꯅꯤ ꯑꯗꯨꯒ ꯑꯩꯅ ꯁꯝ ꯊꯥꯗꯣꯛꯄ ꯃꯇꯝꯁꯤꯗ ꯏꯁꯤꯡꯁꯦ ꯂꯥꯁ ꯔꯤꯟꯁꯦ ꯆꯝꯄ꯭ꯔꯥꯒꯤ ꯁ꯭ꯄꯨꯟ ꯑꯃꯔꯣꯝꯒꯤ ꯆꯥꯡ ꯗ꯭ꯔꯣꯞ 20ꯃꯨꯛ ꯁꯨꯃꯥꯏꯅ ꯊꯥꯗꯔꯀꯥꯟꯗꯨꯗ ꯁꯤꯁꯦ ꯏꯁꯤꯡꯁꯤꯒ ꯃꯤꯛꯁ ꯇꯧꯔꯦꯅ ꯑꯗꯨꯒ ꯁꯤꯒꯤꯁꯤꯅ ꯂꯥꯁ ꯔꯤꯟꯁ ꯑꯣꯏꯅ ꯇꯧꯒꯗꯣꯏꯅꯦꯀꯣ ꯈ꯭ꯋꯥꯏ ꯂꯣꯏ ꯊꯥꯗꯣꯛꯄꯗꯣ ꯀꯟꯗꯤꯁꯅꯔ ꯇꯧꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗꯨꯗ ꯀꯟꯗꯤꯁꯅꯔ ꯇꯧꯒꯦꯔꯥ ꯍꯦꯌꯔ ꯃꯥस्क ꯁꯤꯖꯤꯟꯅꯒꯦꯔꯥ ꯑꯗꯒꯤ ꯑꯗꯨꯝ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯒꯤ ꯏꯔꯣꯏ ꯂꯣꯏꯕꯗꯣ ꯑꯗꯩꯗꯨꯗ ꯁꯤꯒꯤ ꯏꯁꯤꯡꯁꯤꯅ ꯊꯥꯗꯣꯛꯄꯤꯔꯅꯤ ꯑꯩꯈꯣꯏ ꯁꯤ ꯈꯤꯇꯪ ꯅꯠꯇꯅꯀꯣ ꯑꯩꯈꯣꯏ ꯁꯦꯡꯉꯝꯕ ꯁꯝꯆꯦꯠ ꯑꯗꯒꯤ ꯄꯨꯜꯂꯝꯕ ꯁ꯭ꯀ꯭ꯔꯟꯆꯤꯁ ꯑꯣꯏꯔꯣ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯤꯞ ꯑꯣꯏꯔꯣ ꯀꯔꯤ ꯑꯣꯏꯔꯣ ꯁꯤ ꯃꯌꯥꯝꯁꯤꯁꯨꯅꯦ ꯂꯣꯏꯅꯃꯛ ꯑꯗꯨꯝ ꯁꯨꯗꯣꯛꯄꯤꯕ ꯁꯦꯡꯗꯣꯛꯄꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯁꯤꯖꯤꯟꯅꯗ꯭ꯔꯕ ꯇꯨꯠꯕ꯭ꯔꯁ ꯑꯃ ꯇꯧꯔꯀꯥꯟꯗꯨꯗ ꯁꯦꯝꯄꯨ ꯈꯔ ꯍꯥꯞꯄꯒꯅꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯑꯩꯗꯤ ꯑꯗꯨꯝ ꯑꯩꯒꯤ ꯔꯨꯇꯤꯟ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯁꯤꯖꯤꯟꯅꯩꯌꯦꯕꯀꯣ ꯑꯗꯨꯒ ꯁ꯭ꯀ꯭ꯔꯟꯆꯤꯁ ꯑꯣꯏꯔꯁꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯤꯞ ꯆꯞꯄꯝꯕ ꯑꯣꯏꯔꯒꯁꯨ ꯁꯨꯃꯥꯏꯅ ꯂꯣꯏꯅꯃꯛ ꯁꯦꯡꯗꯣꯛꯑꯦ ꯑꯗꯨꯒ ꯊꯥꯗꯣꯛꯑꯦ ꯊꯥꯗꯣꯛꯄꯗꯁꯨ ꯑꯩꯗꯤ ꯂꯥꯁꯀꯤꯗꯣ ꯑꯗꯨꯝ ꯆꯝꯄ꯭ꯔꯥ ꯈꯤꯇꯪ ꯍꯥꯞꯄ ꯏꯁꯤꯡꯗꯨꯅ ꯑꯗꯨꯝ ꯂꯥꯁꯇ ꯂꯣꯏꯅꯃꯛ ꯊꯥꯗꯣꯛꯑꯦꯕꯀꯣ ꯏꯟꯐꯦꯛꯁꯟꯗꯣ ꯐꯅꯕ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯁꯤꯖꯤꯟꯅꯔꯤꯕ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯁꯤꯖꯤꯟꯅꯒꯦꯅ ꯈꯟꯕ ꯁꯦꯝꯄꯨꯁꯦ ꯑꯩꯅ ꯁꯤꯒꯤ ꯕꯣꯗꯤ ꯁꯣꯞꯀꯤꯁꯦ ꯁꯤꯗꯩꯁꯤꯗ ꯍꯥꯞꯈꯤꯕꯅꯤ ꯁꯦ 200 ꯅꯠꯇ꯭ꯔꯒ 250 ml ꯁꯤꯗꯩꯁꯤꯗ 20 ꯗ꯭ꯔꯣꯞꯁꯀꯨꯝꯕ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯇꯤ ꯇ꯭ꯔꯤ ꯑꯣꯏꯜꯁꯦ ꯍꯥꯞꯆꯤꯜꯂꯒ ꯃꯤꯛꯁ ꯇꯧꯔꯒ ꯑꯗꯨꯝ ꯊꯝꯕ ꯑꯦꯅꯤ ꯇꯥꯏꯝ ꯑꯩꯈꯣꯏꯅ ꯁꯦꯝꯄꯨ ꯇꯧꯕ ꯃꯇꯝ ꯈꯨꯗꯤꯡꯒꯤ ꯗ꯭ꯔꯣꯞ ꯈꯔ ꯁꯨꯝ ꯍꯥꯞꯅꯕꯒꯤ ꯃꯍꯨꯠꯇꯅꯦ ꯁꯤꯃꯥꯏꯅ ꯇꯧꯔꯁꯨ ꯑꯗꯨꯝ ꯌꯥꯏꯀꯣ ꯑꯗꯨ ꯁꯨꯃꯥꯏꯅ ꯔꯦꯗꯤ ꯇꯨ ꯌꯨꯁ ꯑꯣꯏꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯗꯣꯏꯁꯤꯅ ꯏꯁꯤꯡ ꯑꯁꯥꯕꯁꯦ ꯑꯩꯅ ꯏꯔꯨ ꯂꯨꯕꯒꯤ ꯇꯧꯕꯁꯦ ꯁꯤꯗꯩꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯇꯤ ꯇ꯭ꯔꯤ ꯑꯣꯏꯜꯁꯦ ꯗ꯭ꯔꯣꯞ 10 ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯍꯥꯞꯄ ꯀꯥꯟꯗ ꯑꯗꯨꯝ ꯌꯥꯏꯑꯕꯀꯣ ꯃꯤꯛꯁ ꯇꯧꯔꯒ ꯏꯔꯨꯖꯕ ꯑꯗꯩꯗꯨꯗ ꯑꯩꯈꯣꯏꯒꯤ ꯑꯣꯏꯂꯤ ꯁ꯭ꯀꯤꯟ ꯄ꯭ꯔꯣꯟ ꯑꯣꯏꯕ ꯑꯗꯨꯃꯥꯏꯅ ꯁ꯭ꯀꯤꯟ ꯇꯥꯏꯞꯁꯤꯡꯗꯨꯗꯗꯤ ꯑꯩꯈꯣꯏꯒꯤ ꯕꯣꯗꯤ ꯑꯦꯛꯅꯦ ꯇꯧꯕ ꯑꯗꯒꯤ ꯈꯣꯡꯗ ꯑꯦꯟꯇꯤ ꯐꯪꯒꯜ ꯗꯔꯀꯥꯔ ꯑꯣꯏꯕ ꯃꯇꯝ ꯂꯩꯗꯅꯀꯣ ꯑꯗꯨꯒꯨꯝꯕꯒꯤꯗ ꯁꯤꯖꯤꯟꯅꯕ ꯑꯗꯨꯝ ꯌꯥꯏ ꯌꯥꯝꯅ ꯁꯨꯗꯤꯡ ꯑꯣꯏꯕꯅꯤ ꯌꯥꯝ ꯔꯤꯂꯦꯛꯁꯤꯡ ꯑꯣꯏꯕꯅꯤ ꯑꯗꯨꯒ ꯁꯤꯒꯤꯁꯤꯅ ꯑꯩꯈꯣꯏꯅ ꯁꯦꯝꯄꯨ ꯑꯇꯧꯕ ꯈꯨꯗꯤꯡꯒꯤ ꯃꯣꯟ ꯀꯚꯔꯁꯦ ꯁꯤꯁꯤꯃꯗꯤ ꯑꯗꯨꯝ ꯁꯤꯟꯗꯣꯛꯄꯤꯕ ꯑꯅꯧꯕ ꯑꯃ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯑꯣꯏꯂꯤ ꯑꯣꯏꯕ ꯌꯥꯝꯅ ꯑꯅꯝ ꯀꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯤ ꯗꯦꯟꯗ꯭ꯔꯐꯁꯦ ꯁꯤꯁꯦ ꯑꯗꯨꯝ ꯐꯃꯨꯡꯗ ꯀꯔꯤꯗ ꯃꯣꯟꯗꯁꯨ ꯑꯗꯨꯃꯥꯏꯅ ꯂꯣꯏꯅꯃꯛ ꯇꯥꯍꯧꯒꯅꯤꯕꯀꯣ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯅ ꯁꯦꯝꯄꯨ ꯑꯇꯧꯕ ꯈꯨꯗꯤꯡꯒꯤ ꯁꯤꯒꯤ ꯀꯩꯅꯣꯁꯤꯁꯨ ꯃꯣꯟ ꯀꯣꯚꯔꯁꯤꯁꯨ ꯑꯗꯨꯝ ꯁꯤꯟꯗꯣꯛꯄꯤꯕ ꯁꯤꯒꯨꯝꯕ ꯇꯤꯞꯁ ꯃꯆꯥꯁꯦ ꯁꯤꯁꯤꯁꯨ ꯑꯗꯨꯝ ꯗꯔꯀꯥꯔ ꯌꯥꯝꯅ ꯑꯣꯏꯌꯦꯕꯀꯣ ꯍꯥꯏꯕꯗꯤ ꯁꯝꯗꯨ ꯀ꯭ꯂꯤꯟ ꯑꯣꯏꯕꯗꯣ ꯍꯥꯟꯅꯒꯤ ꯑꯃꯣꯠꯄ ꯀꯩꯅꯣꯗꯨꯗ ꯍꯤꯞꯆꯜꯂꯗꯤ ꯑꯗꯨꯗꯒꯤꯁꯨ ꯑꯗꯨꯝ ꯂꯧꯔꯛꯀꯗꯣꯏꯅꯦꯕ
Sam kanghanbagisi aina kainogi oina happen habadi akoina hojikti nungsa kaise winter gi yamna thokpasu ngamdedana ko thogasu ayukta irulubasidi nungsa yairaga sam kanghanme matamje kaisu laiteba duna dry tawba blow dry gumba tawba matamse di smaina akoigi heat protection gi spray ama adumaina ma hapa madi darkar oyeba ko samdo sokchandana ba akoigi blow dry taw matamduda aduga sisidi moose ne kitang khak aigi samse kitang bouncy oina ba volume yaungna na ba after kainoda blow dry tawra matung se sta ko sigi dama ka use tawbone adu mind tawta di akoigi samgi kaino se akoi hit tawraga su protection je tawrabani na hit to yamna pidrabani na samdo kenbagi changda su hantha halidana ko Nasigi video se mayamgi kananabagi damakta haitare se hapjabani aigi dasu adum use tawboda sigi tips kai mayam se su mayam darkar oigadra haina nasigi video se selo shalage ko next video da amuk thengnarasi bye bye